Manipur News channel mayam the maru pau khara pijari ahanbada Governor gi khusu khulai pikhalapagi thakiba matam hayeng nungtil pung mari da loiragani Governor na lakiba khusu khulai sing chinarakpagi matam hayeng loiragani khongthang asigi manung chana Imphal East Imphal West amadi Bishnupur district ki manung chana leiba police station singi khuthang da lakiba khusu khulai makhal tarataruk serenda torakre haina Manipur police ki control room dagi thadorokba serol amana phongtorakli Khulai sing chinarakhraba mafam sing adudi Bishnupur district ki oina Commander Unit Bishnupur Kumbi Police Station Imphal East District ki oina Porompat Police Station gi Commander Unit Andro Police Stations Porompat Police Station Irinpung Police Station amadi Imphal West District Police ki oina Mayang Imphal Police Station da kuchu khulai sing adu chinarakibani hairi chinaraklaba kuchu khulai sing adu da double barrels bridge loading nongmai magazine konana 3.3 rifles SLR M4 F4 carbines local mats pumpings 9mm pistols inserts rifles 36 hand grenades amadi MNG na singba khulai sing ni hairi AT na gari huranba kupu amagi miyoi mari fagat kare aramba tengol unit 27 gi tengol sing na gari huranba kupu amagi miyoi mari phagalaba matung Wangoi Police Station da sinakre lamdam asida hantak marak gari mangbagi case kaya ama yankalakpadagi arambai tengol gilusing purel kolo wam khuman gi miyeng makhada huran chinti asi muthanabagi pandamda mikup nahum singna chenaduna leiringai haureibi mayai lekai gari huran ge toramba miyoi ama phagat pangauki mahakpo wahang pahong chathabada gari huran ba geng kufugi miyoi amani khangbo loirana atopa miyoi ahum amasu phagat khibaga loirana makha taba investigation chathanaba police ta sinakibani hairi PR thamlibasi hanagi CM birena recommend torambani haina phongliba paudu lalabadi sengtokadabani lokesor kuntrakpham kendra gi MLA TS lokesona haikre Manipur president rule thamliba asi hanagi chief minister N birena recommend torambani haina news channel amada phongliba pau adu lalabadi sengtokadabani wafam asing asi pangai yangdongda leiba maira paibigi sanglet ama sangaba mai leinana MLA na phongtokibani MLA lokesona makha tana hai karigumba hanagi chief minister na president rule recommend tarumdaba tarabadi miyam amadi lengak anigi marakta chamamnaba thokani maram aduna lalamba tarabadi sengtokadabani Manipurda PR thamlamliba asisu hanagi chief minister N Birena February 8 da resign tawbaga mahakna resign tawrage atopa amana mahut silahuro haiba lusingba ama khalaga chief minister wasak tawramlabadi February 10 da assembly ifam leibana constitutional crisis leiramloidabani haiba loinana hojik Manipurda thokliba irang asiga mai leinana khul ngakliba singi mathakta paihaningdaba khulai paidana khul ngakliba si tongan khaidokpham thokti khul ngakpa hairabadi punamak tupchallaga village volunteer oina logadabani natrabadi karigumba matamda aran wakhallon lakpa yai natragana kanglup ama awaba tarakpa yai makoising adu punamak maramdam amadi makhul ngaknaba songthorakiba singni maram aduna tokhaina khaidokpham thokte hairi FOCS ki santi gi pawjel phuba khongchat kuki gi area chatpa yaroi CSO Federation of Civil Society Organizations FOCS na tha asigi nipandagi buffer zone ni hairiba security na ngak senduna leiriba mafamsingda santi gi pawjel phuba khongchat ama lamdam asigi miyang loina satpa hauragini haina phongtokiba pung kunmari phadringai kuki CSO amadi village volunteer eastern zone gi ngomkhai da khong thangjalakpa yaroi haina warning tawrakre amaromda kuki alliance for nampi a walkings movements thadorkiba serol amana athingba asigi mayokta FOCS na leiroidabani khongjang adugi matangda kuki zomiyam amadi kuki alliance for nampi a walkings movement na negotiation amadi anisuba warning leiroi maduda tholakpa apapata daita FOCS na pugadabani hairakli junta na mobe loksenaba laknarakpada kereni force na akanba mongda kapnakre Myanmar gi kha thangba san state ki Pekon township ki manung chana leiriba mobe town da kereni nationalist defense na loksanduna leiriba adu Myanmar junta na hantokna na honarakpada nakal ani gi marakta akanba mongda nongmai kapnakre kereni states border da leiriba miyoi sing aduna phongtorapagi matung ina KNDF amasung Myanmar junta gi marakta akanba mongda nongmai kapnariba adu junta na mobe town amuk hana loksanabagi
ꯇꯧꯈꯤꯅꯤ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯖꯨꯟꯇꯥꯒꯤ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯂꯣꯀꯣ ꯔꯣꯗ ꯐꯥꯎꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗꯒꯤ ꯃꯣꯕꯦ ꯇꯥꯎꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯔꯛ ꯑꯁꯤꯗ ꯖꯨꯟꯇꯥꯒꯤ ꯂꯥꯏꯠ ꯏꯟꯐꯦꯟꯇ꯭ꯔꯤ ꯕꯦꯇꯥꯂꯤꯌꯟ 112ꯅ ꯑꯔꯇꯤꯂꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯎꯟ ꯑꯗꯨꯗ ꯕꯣꯝ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯃꯥꯡꯒꯤ ꯗꯤꯁꯦꯝꯕꯔꯗ KNDFꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯇꯥꯎꯟ ꯑꯗꯨ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯑꯅꯧꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕꯒꯤ ꯐꯤꯚꯝ ꯑꯣꯏꯔꯦ ꯖꯨꯟꯇꯥꯒꯤ ꯑꯥꯔꯇꯤꯂꯔꯤ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯈꯛꯇꯗ ꯃꯤꯆꯝ 5 ꯍꯥꯠꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯌꯥꯎꯕꯗ ꯅꯠꯇꯅ ꯑꯇꯣꯞꯄ 13 ꯑꯃꯅ ꯀꯥ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯂꯥꯏꯁꯪ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀ꯭ꯂꯤꯅꯤꯛ ꯀꯌꯥꯁꯨ ꯑꯦꯇꯦꯛ ꯑꯗꯨꯗ ꯊꯨꯒꯥꯏꯈꯤ ꯍꯥꯏꯅ ꯉꯁꯤ KNDFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯗ ꯂꯣꯀꯣ ꯄꯥꯁꯣꯡ ꯑꯃꯗꯤ ꯕꯣꯂꯥꯈꯤ ꯇꯥꯎꯟꯁꯤꯞꯁꯤꯡꯗ ꯖꯨꯟꯇꯥꯒ KNDFꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯈꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯑꯗꯨꯗꯤ ꯃꯣꯕꯦ ꯇꯥꯎꯟꯅꯤ KNDFꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯌꯥꯎꯈꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯁꯨ ꯔꯦꯕꯦꯜ ꯈꯔ ꯁꯤꯕ ꯅꯪꯈꯤ ꯃꯔꯛ ꯑꯁꯤꯗ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯃꯤ 8 ꯁꯔꯦꯟꯗꯔ ꯇꯧꯔꯛꯈꯤꯕ ꯑꯗꯨꯕꯨꯗꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯊꯝꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ 9 ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯌꯨꯅꯤꯠꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯛ ꯃꯣꯄꯦ ꯇꯥꯎꯟ ꯑꯁꯤ ꯂꯣꯀꯣꯒꯤ ꯀꯣꯅꯨꯡ ꯑꯃꯁꯨꯡ ꯁꯥꯟ ꯁ꯭ꯇꯦꯠꯀꯤ ꯈꯥ ꯊꯪꯕ ꯇꯥꯎꯟꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯂꯣꯏꯅꯅ ꯅꯥꯄꯤꯇꯣꯟ ꯇꯥꯎꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 200 ꯔꯣꯝ ꯅꯣꯡꯄꯣꯛꯂꯣꯝꯗ ꯆꯠꯂꯒ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ